Hello ma'am, ngasisu RR Prajena yamna nungairaba movie ama puduna lagle hairiba movie asigi mamingna Gargi lamasi 2022 da puthokhiba crime amadi thriller da base toba movie amani aduga film asigi panbyaba rating khara pallabati IMDb rating na 10 gi manungda 8.1 ni Times of India na 5 gi manungda 4 phangi aduga India Today stana 5 gi manungda 3.5 gi rating phangi Atudi ma'am matam mangan dabida film asigi asengba wari rom doina mai onselasi Film asigi ahoba sinda ikoida Gargi ko nupi mabu ikoidu halai mahak se private school magi teacher su oirami numit asi makhoigi school gi angang sing adugi exam su lerami maram asina mahakna exam adugi invigilator oirami matang asida makhoigi school gi chowkidar aduna Gargi na tariba room aduda lakduna ising thakadra haina haira ami masida Gargi na chowkidar aduda asumna hairami Hello friends ngasi di yamne exciting oiraba paw ma ina puduna lagle Bet Jelly hariba application asi India gi ultimate game amadi sport betting website ni masida adomna register tobiduna 20 free spin su phangbiyu Bet Jelly hariba application asi iconic Sunny Leon na brand ambassador ni aduga reference toba khuding gisu nahangna ₹1000 asi soidina maki phangani karigumba nahangna Bet Jelly apps asibu download toba tarabadi ₹200 amagasu extra oina phangani hariba reward sing asibu nahangna miss tobiganu Karigumba nahangna Facebook ta review share toba tarabadi nahangna ₹150 magasu soidana maki phangani maraksida yamna nungaiba paw hairagadi karigumba nahaki birthday taba tarabadi birthday gi special gift oina nangonda ₹5000 magasu pirakadoribani Bet Jelly digi adomna paisa mayam amasu tanbiro aduga yamna ngaklaba 50% gi commission amagasu phangbiro aduga ngasimak yamlaba paisa sing asi tanba hubiro Bet Jelly hariba apps asida adomna paisa sing adu deposit toba yai aduga Phone Pay, Google Pay amadi any bank season aduna nahaki paisa sing adubusu yamna line withdraw toba yai haujimak comment section di yauriba link asida changbiduna Bet Jelly asida register tobiro aduga Bet Jelly ga loina na chatminarasi Kaka mapam asida lang kanu angang mayam mama exam tharibani maduna maram orga disturb tawgani haiduna chowkidar adubu mapam asdegi chalan khirami exam adu thaba loiraba matungda Gargi na angang gi answer paper sing adu makhogi staff room aduda poroktuna thamami aduga mahak ngahak rest logduna mahaki tiffin adubu chaduna phamaga leirami tamasida makhogi staff room aduda thetuna leiriba TV aduda paw ama laami paw aduda asumna haira ami ngasi yamna nungaitaba thogdo ama hairagadi sahi mapanda ngairiba angang nupi macha amabu miyoi kharana gang rape tawi khare gang rape toromliba miyoi sing adu makhoi mari ni police sing na tijanba matamda makhoi mari edu Orissa dagi phare haiduna haira ami paw asi taba matamda staff room aduda leiriba oza sing adu wakhan yamna nungainaramde aduga oza sing adu wari sanarami matam asida oza amana asumna haira ami haujikkanje yamna safe oidrabani ichanupiga mapanda thoonba yadra poni yengu paw asida hairiba asi suplagi chahi nipan khakta ngairiba angangni mahangna bu kari khangamduribano aduga mi singsisu yamna phatte ko haina hairami masigi matungda makhogi school gi matam adu loirabana maram oraga Gargi adu mayumda bus ama tongduna laami mahangna bus adu tongduna lakpa matamda mahak wabadagi ngak tumthakhirami asumna Gargi na tumduna leiringe matam asida mahake mamanga manga ami matam asi mahangna piklingai gi matam amani hariba matam asida Gargi gi oza aduna Gargi asibu yamna thina ngangbiduna leirami maramdi mahangna yamba matamda para pharaktaba amadi ozana mahaki mama mapa adubu school da mukta poro haiba du poroktabigi orami tanja asida oza asigi manakta makhogi atopa meski oza ama changa ami aduga oza aduda asomna hairami oza mahakti angangni mahakti karimta khangjaba nate ai wari sarge oza changbiro haina hairami masida oza nupa aduna Gargi da asomna hairami Gargi aisu pikningaida para yamna pharakte maram asina aikhogi oza singna aibu yamna thina phui aduga aigi mama baba na su aibu su yamna thina phui adubu ai yamna kana honabadigi larik hairak ibani nahaksu mama baba da hayu aikhogi meski oza aduna aibu paisa mata logdabida larik takpigani haiduna wahai achi hairaba matungda makhogi meski oza aduna Gargi gi khudang aduda yamna hinadaba miyeng amaga loinana yenglaba matungda nala ami masida Gargi adu ikhang khangukdana makeup thor ami masigi matungda Gargi adu maki mayumda yaura ami aduga Gargi na mahaki mama aduda mahaki manau nupi aksara adu karaida chatkare haina nga ami masida Gargi mama aduna asumna haira ami nahaki nanau nupi dudi Gandhinagar Park aduda sanaba chatkibani
Gargina yamna sauna mama aduda karigino ima angang adubu mathanda sanaba thadoiba adu hojikse matam yamna phatrabani aduga mahangna sanabane haiduna koicha chatuna leiriba adu hojik tuition gi matam su yorabani masigi matungda Gargina mahaki machanupi Aksara adubu mayumda halakpra haiduna ngaiduna leirami adubu numidang wairangi pung manga hela ba phawbada machanupi halaktaba aduda Gargi adu mathayam sarami aduga mahaki mama aduda mahangna ngangami Ima aina haidra angang adu sanaba thadokono haiduna Tanja asida mahaki machanupi Aksara adu yum aduda changa ami asi uba matamda Gargina mahaki machanupi Aksara aduda karigino nahakna asuk thengna phawba sanaduna leithoiba do haiduna ngangami aduga aina nongonda haiba natra ayamba matamda pung manga tadringai mamangda nahakna phanayamna chatlurbasu halo haiduna hojik pung manga makhai tare sipawbada nahakna karigino yamna thengna hanjalakliba se haiduna sairami masida Gargi gi machanupi Aksara aduna asumna haira ami aina yumda halakpa matamda Santi apartment adugi mapa aduda police mayam lakpa aduna maram oraga lambi adu jam oirami maram masina aina lambi adu lanthokna bahonaba matamda yum masida lakpa matamda thenglibani wahayesi taba matamda Gargi adu yamna pakhalami karigi pakhalibno haibagi maramdi Gargi gi mapa Brahmananda adu mafam aduda wasman oina thabak tawduna leiribani Madudigi Gargina yamna pakhatna mahaki mapa aduda phone toromi matam asida mahaki mapagi phone adudi switch off leirami maram asina Gargi adu yamna pakhatna Santi apartment aduda laami aduga mafam asida police constable nupi ma leirami police constable nupi aduda Gargina mafam asida kari thodok thobage mi mayam langnariba police mayam ama leiriba se haina hangami Police constable aduna Gargi da asumna hairami mafam asida thabak suduna leiriba worker khudimak police station da makhoibu wahang pahung tongnabagidmakta loina pukhre Gargina mo asumna hairami karamba police station dano masida constable aduna ai karamba police station dano haiba dudi khangde wahayesi taba matamda Gargi adu mathwayamna nungaitana mahak mayumda halaami matam asida Gargi gi mama aduna Gargi da napa halaktrabadi kaidore haina ngami masida Gargi na oitaba ngangduna mahaki mama aduda asumna hairami aikhogi baba adudi ngasi se mahaki numidangi night shift tabana maram oraga mahak ngasidi yumda hala aroi ngahak leiraba matungdadi Gargi gi yum asida Cassandra kauba mahaki marup ama laami Cassandra hairiba nupi asigi baba asisu Santi apartment aduda Gargi gi mapaga Wasman oina thabak punna tawminaba oirami Cassandra na Gargi da asumna hairami police station gi ingonda call ama torami haki baba adudi police station gi thadore e hai maduna ai police station da chatkani haina hairami masida Gargi na Cassandra da asumna hairami aiko aisu police station atuda chatpa du yauge nahak ngakta ngairamu aikoi ani chatminase haina hairami makhoi ani na yum madudagi police station da chatke haiduna thorokpa matam adudadi Gargi gi mama aduna Gargi da nakhoibo athengba hi ngasida karaida chaturibano haina hangami masida Cassandra na Gargi gi mama aduda aikoi hairaga wa si marak thachalaga Gargi na aikoi hospital da chatke tawbani Gargi gi mama aduna kaidobo yaurage Gargi na amu mahaki baba adu hospital da regular check up chatpani madugi chatminaruge tawbani gigi mama aduna minute amata ngaiko hairaga manungdagi hidaki si ama puthroktuna Gargi da pirami aduga asumna hairaami nahaki babagi BP gi guli edu loikrabani nahakna pharmacy dagi guli edu leiraga nahaki babada muktang piramu masigi matungda Gargi amadi Cassandra makhoi ani edu Gargi gi babagi BP gi guli edu leinabagi damakta pharmacy amada changami aduga Gargi na pharmacy edu da stamin 500 gm adu piu haina hairami masida pharmacy phamiba nupa aduna guli edu pigi torokpa matam aduda Gargi na supnagi tablet ama khaktang pibiu haina hairami pharmacy phamiba nupa aduna supnagi tablet ama khaktana sugar gi level adu handaba ngamoi haina hairami aduna strip ama oina low haina hairami Gargi na su hoi phare strip ama oina piro kaya tare haina ngami pharmacy phamiba nupa aduna 380 tare haina hairami matam asida Gargi da paisa adu suramde maram asina mahaki marup Cassandra aduda nangonda paisa khara yaurokpra haina ngami Cassandra na su mangonda paisa amati yaurokte hairami pharmacy phamiba nupa aduna adudi kaya yaurke masida Gargi na sopnagi 330 kaktang yawi pharmacy phamiba nupa aduna amuk madudi lupa yankhai wale yamna wale hidak asi puranu hairami Gargi na yamna emergency oirabani hidak asi dadi pibiu haina hairami sida pharmacy phamiba nupa aduna su yarami aduga Gargi na amuk pharmacy phamiba nupa aduna asumna amu hairami nangonda aina lupa sahumga kuntra asi loina pithomba tarabadi aina ujik thabak chatpa matamda gari bara amte yaudre aise mafam asida leiriba St Peter school adada oza oibani ai hayeng soidana maki school karakpa matamda nahaki paisa adu loina mak pirage ngasigidi paisa sing asi ai thabak chathok chasin tawbada sina kharge hairami
pharmacy phamiba nupaduna hoi fare nahaki phone number piramu haiduna phone number du lohurami masigi matungda Cassandra amadi Gargi makhoi ani edu police station adu yokpa matamdadi police station adu gi mapanda Cassandra gi baba adu phamduna lerami adubu Gargi gi baba Brahmananda adudi leramde madudagi Gargi na police station adu gi manungda sangtuna SI Benix puna duna mahaki mapagi maramda ngami masida SI Benix aduna Gargi da asumna haira ami ngasi thokhiba yamna nungaitraba thodok aduda angang sahi mapanta ngairiba misak aduda makhoi marina rape toramiba adu makhoi mari nate makhoi mangani aduga manga suba misak adudi atai kanamta nate nahaki baba Brahmanandani wahayesi taba matamda Gargi adudi yamna thajadaba amadi angakpa phawrami sida Gargina SI Benix aduda asumna hairami sar nakhoina hairiba adu lalamgani aigi baba adudi yamna chamjaba adugumba tawgaduba misak ama nate SI Benix aduna amuk yare nahak naimda hallo aduga nahak naimda pajana leiro hauzik oiriba situation asi yamna phatte maram masina aidi nakhoi mafam adu thadokduna puchalaningi masida SI Benix aduna ai ahaki baba adu amuktang doisu unajage haina hairami SI Benix aduna yaroi nahak naimda yamna tuna chatlo haiduna makhoi ani mafam asida unkhatnarami madudagi Gargi dusu upai leitabadigi police station adugi mapanda kap tuna thorami aduga Gargina lambida lakna Banu Prakash kauba yamna famous oiba lawyer amada call tawrami airiba nupa asina case ama thengnaba matamda lupa lakh 35 bulawi adubu Gargi gi mafamdadi paisa ama phawo leiba nate maram asina mahangna matawkramna Banu Prakash asibu nekadoribano haiba asi makha tabada khangkani Gargi gi baba Brahmananda asi Banu Prakash hariba misak asigi mayumda ngasidagina sahi kya gi mamangdagi thabak tawduna lerakpa misak ama oirami maram asina Gargina mahaki mapa adugi damakta mateng pangbinabagi damakta hairibani aduga Gargina kap tuna Banu Prakash aduda SI Benix aduna hairakhiba wahising adu loina tamami masida Banu Prakash aduna Gargida hak wakhan nungaitaba karimta khanganu ai leiribasidi haiduna themjanbirami masigi matungda Gargi dusu mayumda hankirami numit asigi nongalakpada newspaper da Gargi gi baba Brahmananda adu rapids amani mahakpu matik chaba dandi piyu haiduna yaurami matam asimaktada Gargi gi mayum gi mapan asida media gi miyoi kaya amasu Gargi gi mayum asida wahang phong kaya ama tawnabagi damakta laami masina maram oraga Gargina mahaki mama amadi mahaki manaunupi makhoi ani edu sep oigadaba room amada phamanduna thamami duga Gargina wa amata ngangdabida yum adugi solonsalamaga mahak court toina laami Gargina court adu yorokpa matamdadi court adugi mamangda miyoi kaya amana protest tawduna leirami aduga miyoi sing aduna asumna sularomi rapist sing asi matik chaba chirak pigadubani aduga makhoi sing asi loina hatokadubani haina swairami matam asida Banu Prakash adusu court asida leirami madudigi Banu Prakash amadi Gargi makhoi sing adu mafam amada leptuna Gargi gi baba adubu matawkramna kansigi haiduna wari tanaduna leirami tanja asida court adugi maikaidigi Gargi gi mapa adubu makokta amuba phiyemna yesanduna police sing aduna court lomdagi puthorami adubu mafam asida leiriba khoisaunarba parja mayam adunadi Gargi gi mapa asibu phudoigi loina sem satuna leirami police sing aduna Gargi gi baba adubu puthorokpa matamdadi mafam asida leiriba miyoi mayam aduna phunabagi damak yamna kana honarami matam asida police sing aduna su Gargi gi baba asibu kannabagi damakta yamna kana honarami adubu mafam asida leiba miyoi sing adugi maraktagi miyoi amana makhutta likligi bottle ama paiduna nakandagi changchalaaga Gargi gi mapa Brahmananda adugi makko aduda thomjalaami asigumlaba mayam asi Gargina uba matamda mahakti mathwai yamna nungairamde madudigi police sing aduna mi mayam adugi maraktagi Brahmananda adubu police station da purga chatkirami masigi matungda Gargi amadi Banu Prakash makhoi ani edu Banu Prakash ki office ta laktuna wari sanarami aduga Gargina Banu Prakash asibu mahaki mapa kanba matamda mateng pangbiyu haiduna mahaki mapa gi case adubu paibiyu haiduna yamna kanna haijarami Banu Prakash nasu Gargi da nahak wakhan yamna hena kanjanganu nahaki damakta ai leiribasidi haina hairaami adubu tanja asida Banu Prakash ta call ama laami call adu ngaktang pairuge haiduna Gargi da hairami call adu sanaba loiraba matungda Banu Prakash adu mahaki room aduda changaami aduga Gargi da mahakna asumna hairaami nahaki babagi case asi yamna lure subnagi chahi mapanta ngairiba angang nupi macha amabu rape case ta chenabagi case oibana maram oraga aikhogi higher authority singna aina case asi paiba asi paiganu haiduna athingba kaya ama thamae haiduna hairami wahai asi taba matamda Gargina Banu Prakash aduda angkan aigidi kanamta leite
अंकलना अꯩगी बाबागी केस असि पाइबिद्रबदि कानाना अꯩगी मतेंग पांगबिद्रिबनो हाइदुना कपचारमी मसिदा भानु प्रकाशना गार्गीदा असुमना हाइरमी नाहकसु खंदुना येंगु केस असि रेप केस ओइबना मरम ओरगा अखोइगी हायर अथॉरिटी दगी अइना केस असि पाइबा असि अथिंगबा थमलए अदुगा अइगी कैरियर गी सुखल्लु करिगुंबा अइना केस असि पाइरुबा तारबदि अइबु मतम पुंबगी ओइना अखोइगी हायर अथॉरिटी सिंगना केस अमता पिरोइदरिबनी मरम असिना इचानुपी नाहक वारौरगनु अइ केस असि पाइबा ngamoi हाइदुना हाइराअमी तांगसिदा भानु प्रकाश की मखादा थबक तौदुना लेरिबा भानु प्रकाश के नाकंदा लेप्तुना लेरिबा नुपा असिना असुमना हाइराअमी सर अइना रिक्वेस्ट तौदुना हाइजरी गर्गी की केस असिददि पाइबियु हाइरिबा मिसक असि अतै कनामता नते नसाइ ममांगदा गर्गीना फार्मेसीदा लाक्पा मतमदा फार्मेसी फमदुना लेरंबा मिसक अदुबुनी नुपा असिना भानु प्रकाशता फनामना हाइजबा तारबसु भानु प्रकाशना यारमदे मदुदिगी गार्गी अदु मथाइ नुवाइतना ऑफिस अदुगी मपांदा थोखिरमी तंजा असिदा ngasai भानु प्रकाश के नकंदा लेप्तुना लेहौबा जूनियर लॉयर अदु गार्गी गी मनाक्ता तानारक्तुना गार्गी बु कौरअमी अदुगा महागना सुमना हाइरामी नाहकि बाबागी केस अदु अइ पाइबिरगे मसिदा गार्गीना सुमना हाइराअमी नाहकति फार्मेसी फमगा लेहौबो मिसक्तो नत्रा नुपा अदुना हाइरामी होय माने अइसे मफम मसिदा जूनियर लॉयर अमनी अइना फार्मेसी अदुदा लेरमलिबा अदुदि पार्ट टाइम ओइना मतम खरगी थबक तोरमबनी हाइना सोइरामी अदुगा नुपा अदुना महाकि ममिंग असे इंद्रान कवि हाइना सोइरामी अदुगा इंद्रान से मफम असिदा लॉयर तमकपदगी महाकि मफमदा करिगुंबा केस अमता लाक्तबा अमदि केस अमबु पाइद्रिबा मिसक अमा ओइरामी अदुदगी गार्गी दुसु मथवाइ नुवाइतना करिमता हाइरामदबिदा मयुमदा लाअमी नुमित असिगी नुमिदांगदा गार्गी अमदि महाकि ममा मचनुपी मखोइ होम अदु फमदुना लेरिङै मतम असिदा गार्गीगी ममाना गार्गीदा असुमना हाइराअमी गार्गी युम असिगी मपांदा कनागुंबा मा लाक्पा माली मदुदगी गार्गीना महाकि ममा अदुबु फजना मफम अमदा फमलमलबा मतुंगदा लाक्लिबा मिसक अदु कनानो हाइदुना गार्गीना चेक तौनबगिदमक्ता युम अदुगी मपांदा थोरअमी अदुबु मतम असिदा गार्गीगी मयुमदा लाक्लिबा मिसक असिदि इंद्रान हारिबा जूनियर लॉयर अदु ओइदुना लेरमी मसिदा इंद्राना गार्गीदा असुमना हाइराअमी नाहकि बाबागी केस अदु अइना पाइरगे मरम असिना नाहकि बाबागी मरमदा खरा हायु हाइदुना हाइराअमी मसिदा गार्गीना इंद्रानदा असुमना हाइराअमी ngасidi yamna thenge hayeng oina unarasi haiduna thadokirami mathanggi numitadi gargi gi mapa gi damak makhoi courta wari sanagadabo irami maram masina gargina indran hariba misak asi mahaki mapa gi damak wangang bi nabagi damakta lawyer oina court ajuda pora ami ahan bada makhoi gi court gi hearing adu horpa matamda SI Benix aduda wahang pahong kayama toromi sai Benix adudazu numit aduda thokiba थौदोक सिंग अदुगी मरमदा जस अदुदा फजना मयक सेंगना हाइरमी अदुगा थौदो अदुगी मरमदा SI बेनिक्सता वरी लीबा होरअमी मखोइगी शांति अपार्टमेंट अदुदा अशोक कोबो नुपा अमसु थबक तौदुना लेरमी अशोक हारिबा मिसक असिना मखोइगी शांति अपार्टमेंट अदुगी मपुगी हुई अदुबु नुमिदांग वाइरमगी पुंग 5 हेक ताबा मतम अदुदा स्टेयर अदुदा पुदुना अपार्टमेंट अदुगी मपांदा नुंगति नुमि खुदिंगी पुथोरअमी करिगिदमक स्टेयर अदुदा हुई अदु अशोकना पुदुना लाक्लिबनो हाइबगी मरमदी मखोइगी शांति अपार्टमेंट अदुगी लिप अदुदा हुई पुदुना चटपगी अयाबा से याउदबना मरम ओरगा मखोइना स्टेयर अदुदा पुदुना लाक्लिबनी अदुबु मखोइगी शांति अपार्टमेंट असिदा लैबा सही मापता ngairibi angang nupi masa amana asokna स्टेयर असिदा पुथरकलिबा हुई असिबु नुंगति नुमित खुदिंगी यामना लुना तौबिदुना असापोट अदुम पिजरमी असुमना नुमित खुदिंगी angang nupi masa aduna हुई अदुगा ngahak sanarba matungda mahaki apartment aduda amuk changkirami sahi mapanta ngairiba angang nupi masa asigi wari asi asokna mahaki atopa marup mari dasu wari asi tamami hairiba makhoi mari asi su apartment asida thabak tawtuna leiba misak ngatani madudigi asok amadi mahaki marup sing aduga angang nupi masa adu pharaga makhoina rep tawthoksi haiduna wari kaya ama khanarami numit kharani ki matungda asokna pung 5 taba matam aduda stair aduda makhoi hui adu puduna kumthara ami matam asida angang nupi masa adu su makuta sapo khara paiduna hui aduda pijarunabagidamag mahakchu laami masigi khudongchaba si lauduna asok amadi mahaki party aduna angang nupi masa sibu mafam asida pharaga angang nupi masa adugi mafamda natabali chat kaya ama chalami makhoina sumna angang nupi masa aduda natai chadaba thabak kaya ama tawringai matam asida building asigi makha thangba jagadagi wiper tubagi makhona ma makhoina taraami masina maram oraga makhoi mari edu makhoigi mathwa hingjanabagidamagta mafam asi thadoktuna chenkirami masigi makha tabada apartment asida thabak tawduna leiba Barmananda hariba misak achina
angang nupi macha asibu mapa adugi manakta puduna laami matam asida angang adugi mapa aduna mahaki macha nupi asibu karigumba badanam amata laheningdabana maram oraga macha nupi asi doctor da phuse haiba adu yaramde adubu matam asida mahaki macha nupi gi situation asi yamna phattabana maram oraga mahaki macha nupi asi hospital da pukhirami duga angang nupi macha adu hospital da admit tawba loraba matungda makoina police ta case ama thangkalami Tamasida doctor adugi phangpa report adugi matung ina angang macha adugi swab test tawba matamda mioi marigi tongan ba DNA phange haiduna haira ami madudigi mioi mari edusu kibana maram oraga makhoi Orissa tana chenkhirami duga mafam asida leiriba benexi party singaduna Orissa gi police singadugi mateng lauruga misak mari edubu pharami asigi matungda police singaduna mioi mari edubu hospital da puraga makhoi gi DNA singadu test tawrami Makoigi DNA test sing adu tawba loiraba matungda ngasai mamangda angang nupi macha adugi swab test tawba matamda phangkhiba mioi mari adugi DNA aduga makoina hojik tawriba DNA gi test aduga chap manarami madudigi makoina pharakhiba mioi mari amadi atopa apartment aduda thabak tawduna leiba mioi kaya amasu angang aduna masak taanabagi matam adu yaurami maram masina mioi sing adu angang adugi mamangda lephalaba matungda angang aduna mioi mari adubu makhut thinduna masak takla ami Masigi matungda SI Benix na mo asumna haira ami ikoina mioi mari edu phaba loiraba matungda parents ki side gi aikoida karigumba wahi ama su haira ami akoigi machanupi eduda nattabi chachalamliba mioi mari edu nattaba atopa mioi ama su yawi haiduna haira ami asi anganupi macha aduna mahaki mapada hairakpo irami maram asidigi police sing aduna makoigi mama mapa aduda wahangpong kaya ama torami madudigi SI Benix ki team aduna khangmanga mami madudi anganupi macha aduda rape toromiba makoi mari edu pung taruk tarakpa matam aduda makoina stair aduda karigumba makhon ma tarakpadigi makhoi mari edudi chenkhrabani aduga Brahmanandana angang nupi macha adubu mahaki mapagi mayumda porokhiba matam aduna pung tare tarakpa matam adudani masina takningnibadi Brahmananda hariba misak asina angang nupi macha asigi manakta lakpa matamda pung taruk tare haibani maram asina pung taruk takina taret phawbagi marak asida Brahmanandana angang nupi macha asigi manakta lei haibani hariba matam asisu makhoi anigi manakta mioi kanamta leite makhoi ani katang leiba matam oiribani maram asina aikogi police ki mioi sing aduna angang aduda atopa misak adu kanano haiduna masak ta anabagidamak angang adugi mamangda mioi kaya amasu lephalami atam asida angang nupi macha aduna Brahmananda hariba misak asida makhuna thilakpadagi aikoina mahak posu case asida chenabagidamak phabani madudigi lawyer Indran aduna hogalaktuna SI Benix aduda asomna hangami nakhoina anisuba chenaba mi phabagi khantokpa matam aduda thokhiba thokdoksing adu aingonda mayek sengna loina tamu masida SI Benix aduna Indraanda asomna hairami aikoina anisuba mioi sing adu khantoknabagi tarokpa matam adudadi angang nupi macha adu haki masadu sondarakpa amadi stress lerakpana maram oraga mahaki masadu yamna chokthara ami maram asina aikoina angang nupi macha adugi mapada stress ki guli adu nangonda yaurokpara haiduna hangba matamdadi haki mapagi mafamdasu guli adu leiramde adubu aikoigi famda yamna daw yaribadi aigi driver aduchu sigumba makhangi laina asigi guli asi ayamba matamda sarami maram asina hairiba guli adu aigi driver gi mafamda su leirami madudigi ehakna aikoigi driver adudagi guli adu lauraba matungda angang aduda pijarami ngahak leiraba matungdadi angang adu gyan tara ami gyan taraklaba matungdadi atopa mioi adu khannabagi matam adu yorokpana maram oraga aikoina angang adugi mamangda mioi kaya ama lephalami matam asida angang nupi macha adugi khudombi aduna Brahmananda hariba misak aduda oina thilakpani SI Benix adugi wahi adu taraba matungda Indrana SI Benix aduda nahaki driver adu sahi kya sure haiduna hangami SI Benix aduna asumna haira ami aikoina record ki matung inadi mahak sahi 95 phawdi sure dudigi Indrana SI Benix aduda asumna hanga ami adu eba tarabadi nakhoina stress ki guli edu angang nupi macha aduda pijaba matamda dose kaya gi changdadi pijaki masida SI Benix aduna madudi aichu khangogdare haina haira ami wahi asi taba matamda lawyer Indran aduna asumna haira ami stress ki guli edu pijage haiba tarabadi angangda pijabagi dose amadi ahanda pijabagi dose tongan lei karigidamak nakhoina ahanda pijabagi dose ki chang adu angang aduda pijaribano nakhoina angang nupi macha aduda yamna wangba hidaki dose adu thajalubana maram orga mahaki makok adusu blur salibani matang asida lawyer Indran hainingliba asi angang aduna khalliba Brahmananda hariba misak adu lana khanjanbani haininglibani maram asina makhoi court ki judge aduna hidak langthaki maramda yamna expert oiba misak amabu court aduda kauromi
aduga judge aduna misak aduda achomna hangami karigomba stress ki guli adu ahal amana sabagi changi dose aduda angang amada pijaba tarabadi angang adu kaidorokani medical gi expert aduna asumna mo haira ami karigomba ikhoina angang masada dose hena pijaba tarabadi ngang adugi wakhan khanbagi chang adu yamna nemakani aduga mahake memory su loina loss oirakani masida sunatra mahak wantharak pawwa yai hayesi taraba matungda judge aduna asumna haira ami nakhoina ani suba mi khanbagi matam aduda angang aduda hidaki dose adu yamna hena pisalubana maram oiraga masi sanaba yaba wafam nate haiduna haira ami maram masina nakhoina ani suba miyoi adu khannabagi damakta ngasi dagina numit nipani gi matam piri haina su haira ami wahesi haiba lorba matungda ngasi gi oinadi makhoyi court ki wayan adu loisan khirami makhoina court adu digi thorokpa matamdadi Indran amadi Gargi makhoinina SI Benix aduda mahaki mapadu amuktang unajage haina hairami adubu SI Benix adunadi Gargi amadi Indran makhoinina hariba adu amata yaramde asigumlaba waising asi makhoigi court ki judge aduna khangbana maram orga court ki judge aduna SI Benix adubu koksanduna asomna hairambi makhoisu makhoigi court ki hearing gi damakta nakhoina mahaki baba Brahmananda sibu unabagi ayaba si pigadabani masi rule ni wahayasi hairamlaba matungda court ki judge adusu mafam asidagi chatkhirami sigi matungda Gargi na angang oringagi flashback ki wari mati amabu aikhoidu halai masida Gargi ki mes ki oza adu Gargi ki mayuma dudala ami za sina mafam asida la iba si Gargi bu mahangna prida lairik takpi duribani Gargi ki mama amadi mapa makhoi ani di oza singa sibu yamna respect tawjarami matam asida Gargi ki mama aduna Gargi da nahak oza sida lairik phajana ta lamu ai bazar da pot khara leiruke hairami Gargi na su mama da ima ai su lake haiduna hairami masida Gargi ki mama aduna Gargi da asumna hairami nahakti nahaki ozana nahakpu lairik takpa lakliba sidi nahak mafam asida leiramu ai yamna thuna halakani hairami masigi matungda Gargi ki mama adu bazar da chakhirami matam asida Gargi ki oza aduna Gargi yasibu mahaki manakta phamulau haiduna kauksalami aduga Gargi ki mafamda mahakna nattabili chatke tawraami tanja simaktada Gargi ki mapa adusu mafam asida matam chana lakpana maram oiraga oza aduna tawriba sing adu mahakna loina urami maram asina Brahmananda aduna oza aduda phuraba matungda nahak mafam asidagi yamna thuna chatkhro haiduna hairaami aduga mahakna asumna su hairami karigumba nahakna aigi sa sida nattabili chatke tawramba tarabadi aina nahakpu soidanamaki hatokani wahayasi haiba loraba matungda Brahmanandana Gargi ki oza sibu yumasdegi tanthokirami aduga Gargi ki mapa aduna Gargi da asumna haibirami isanupi nahakna thauna leina yamna mating thokna hingadabani masigi matungda presentdegi sinaduda amuk aikhoida uhalai matam asida Gargi na mahaki mapa asi asigumba phattaba lisat asi chatlamoi haiduna mahaki wakhanda khalami maram asina Gargi amadi Indran makhoi ani mapabu phajanduna leiriba jail aduda wang paung kya taunabagi damakta makhoi ani mafam aduda laami aduga makhoi ani na mafam aduda yorokpa matamdadi Gargi adudi mahaki mapabu udanabagi damakta nakalamada lotuna leirami masigi matungda Brahmanandana Gargi da Gargi mama amadi isanupi aksa nakhoi singbu matokramna lelige haina hanga ami adubu Gargi thi nakanda karimta khumdabida kaptuna leirami asida Indrana asumna haira ami Gargi oza oiba tokle aduga nakhoigi dosa yonba dusu hojikti kanamta leiba laktre aduga isanupi aksu dusu lairik tamba toe masini nakhoigi hojik oiriba wari haibabu masi taba matamda Brahmanandana asumna haira ami aibu jail digi kanamtana lokthok piroroidabro masida Indrana asomna haira ami court ki judge aduna aikhoida numit tareni gi matam pirak libani thar nahakpu lokthoknabagi damakta aikhoisu yamna kanna honari maram asina sarna numit aduda thokiba thodok singadugi maramda marik sumna aikhoida tambiyu madudagi Brahmanandana asomna haira ami numit adu aina thabak loiduna stair aduda kumtharakpa matamdadi angang nupi macha aduna mapi maron yaudabida pibam soktuna taraga leiramba adu ai yengba ngamkhide masina maram oibana angang adugi dress adu aina session biraga aina angang adu maake mayumda thinbirambani aina angang adu thilamnaba matungda angang adugi mapana aikhoibu mafam asdigi chatkro haiduna tanthorakpani madudagi Indrana Brahmananda aduda asumna suhanga ami sar nahakna angang adubu mayumda thinba chatpa matam adu pung kayaki matamdano Brahmanandana mo haira ami pung 3 makhai gi matamdani Indrana mo haira ami sar nahakna angang adubu mayumda thinba chatpa matamda nahakpu kanamtana uhogdabura Brahmanandana mo haira ami hoi aibu kanamtana uhogde masida Indrana asumna haira ami kanamtana uhogdeba matau karamda uhogdribano madudagi Brahmanandana mo asumna haira ami aikhoigi santi apartment aduda leiriba miyoi ayamba singadu stair aduda amata kumnade makhoina makhada kumba tarabasu lip ki matengna loina kumnai
maram asina stair aduda thoiba thogdoksing adu kanamtana uhogdabani madudagi Indrana amuk asumna hairami hoi adu oirabadi ai question amatanga hange sar nahaki duty asi pung 3 ta loibani adubu nahakna pung 3 tagina 3 makhagi matam asi kaidogduna leibage Brahmanandana amuk asumna hairami Kesendra hairiba aigi sanupigi mamanabigi mapadu numit adu suti lauki maramdi numit aduda nupa ama mahaki mayumaduda masanupibu yengba lakani haibagidamaktani maram asina numit adusu aina night duty adu taba taki Indrana muhaira ami sar nahangna duty tadringege matam haibadi pung 3 tagina 8 pogi matam adudi kaidawraga leige haibani masida Brahmanandana asomna haira ami chummi sarna hangiba wahang adu aikhoidi minagi mapokta hingmana maram oiraga aihakna aihaki sanupi eni sibu thakna bagidamakta yamna wana hingibani hairiba matam adudadi apartment asigi akoibada chairiba sing adu aina loina loisali aduga apartment aduda leiriba miyoi sing adugi pakhon kaya amasu aina chatli masini aina numit aduda tawriba haibabu masi haiba loraba matungda Brahmanandana mahaki masanupi aduda kaptuna asumna haira ami Gargi nahak babada amuktangbu leisalakuna yengningdrabro yoi kaya amanasu nahaki baba sibu thajadari nahak mangnasu aibu thajadrabro hairaga Brahmananda du kaptuna jeladuda amuk changkirami Gargi su mapana jeladugi maikaida changkiba adu jeladugi mapanda leptuna mahakchu kaptuna lehaurami nonenigi matungda Gargi amadi Indra makhoi ani angang adugi mapagi manakta laami aduga Gargina angang adugi mapada angang adu aiga minute anidang unaraga wari amuktang sanajage haina hairami angang adugi mapana yamna sauna sumna hairami sopnagi minute ani kaktang yarabro Gargina mu angang adugi khodombiduna aigi babada thilubana aigi babazu dasatare angang adugi mapana masanupi na paramba biscuit hapagi box adu puthuraktuna asumna kaptuna wari sarami yengutu mahakna biscuit hapamba box asi hojikti mahaki hidak oina hape aduga aigi sanupi asina yamna angang oiringaida mahaki mamasu laikhidrabani asigumba mayam asi khangandabida aina aigi sanupi asibu yamna wana yokcharakpani adubu phatraba miyoi manga aduna aigi sanupi asibu rep tabuiduna mahaki mapunsi asibu loina manganbire masigi hairurabadi aina makhoi mangabu thangna makaka aga hatkadobani aduga nupa aduna asumna so haira ami aigi sanupidi extra tuition tawbagi mathauchu tade hakti mahangna tawgodaba mahaki daily routine adu nuktigi chapchana tawi aduga aigi sanupi dusu hayeng wai sauraga Gargi nahakumna oheningi haina so haira ami asumna angang nupi macha adugi mapana thamoi changna wari singasi liba loira aba matungda Gargi da asumna haira ami nahangna aigi sanupi do unajage haiba natro arigi minute ani dano nahangna sananingba hangningba wari singadu loina hango haiduna Gargi adubu mahaki machanupigi manakta changbagi ayaba du pirami madudagi Gargina angang nupi macha adugi manakta changge torokpa matam adudadi angang adugi mabung adu mafam asida laktuna Gargi amadi Indran makhoi ani adubu yamna thina chaiduna phuraga yumasdagi tanthora ami madudagi Gargi amadi Indran makhoi ani du Gargi gi mayumda hala ami matam asida Gargina khanjarami hojikti aigi phamda aigi bababu kannabagidamagta upay amata leitre hayengdi numit 8 ni edu su khargani aigi baba adusu court soidana maki puthoagani mathangi numitta court adu damu aikhoido hulai numit asi judge na pikhiba numit 8 ni edugi matam adu loibana maram orga makhoigi court ki hearing adu amuhana sathagadabo orami numit asida makhoigi court asida Brahmananda hariba misak asi case yanaba misakni natraga chenadaba misakni haiba asi angang aduda khalangadabo orami Indrana judge aduda asomna haira ami ngasi mi khantopagi numit asida aingonda proof kaya ama leire proof sing adudi yengbiu haiduna makhoina angang nupi macha adugi memda chatpa matamda angang nupi macha adugi mapana hairakhiba sing adu mahangna video amada loina thadora ami hairiba video asi Indrana numit aduda lona namhauramboirami video aduda angang adugi mapa aduna asomna haira ami Brahmananda hariba misak aduna aigi sanupi asibu yumasida kanbiduna porokhibani aduga matau karamna aigi sanupi asina Brahmananda hariba misak asibu yes asida chenaba misak amane haiduna isanupi iduna khalakliba adu aisu khanbada kari haidubuno haiba adusu aisu khangdare adudagi jasaduna asumna decide toromi numit aduda angang aduna mi adu khalanba matamda mahaki manakta kanamta leite maram aduna mi khanbagi thabak adu hojik oina tawragani haiduna haira ami maram asina Brahmananda nadu court poroktuna lephallaga thamami aduga angang nupi macha adusu court aduda pora ami madudagi angang adubu senariba ahan nupi eduna angang nupi macha aduda asomna hairami chanupi nahaki ganu nahaki namai adu leithoga nahaki natungda lepi mamisak asi nawonda nattabilista chalamba misak adura amuktangdi yengu haiduna hairami adubu angang nupi macha adudi
mahaki mamai adu leitho haiba sunga yaramde masigi mohta angang nupi macha adu yamna kanna oina kapla ami asumna angang nupi macha aduna court adugi manungda yamna kanna kaplakpa adu mapanda leptuna leiriba mapa aduna tapa matamda angang adugi mapa adu court adugi manungda changaktuna haki macha nupi adu mafam asidagi puduna chatkirami maram asidagi makhoigi court ke judge aduna police officer benex aduda asumna hairami Brahmananda hariba misak asi nakhoina phariba asi maram chade case adu mahangna toromgani toroma haiba dusu khangde aduga angang aduna su masak adu tao haiba yadre maram asina mangonda siriba marana si chumde aduna numit kharani gi matungda Brahmananda gi marik chumba pau pidrabadi mahakpo belda soidana makki thadokadabadi haiduna order toromi Jasna adumna haiba duna maram orga Brahmananda dusu numit asidagi mayumda matam khara leibagi ayaba du pirami ngahak leiraba matungdadi Brahmananda Gargi amadi Indran makhoi ahum madu Brahmananda bu jeldagi lakthuroktuna makhoigi mayumda halaami masigi makha tarakpada Gargi gi baba Brahmananda nadusu mayumda leiba matamda mathwai nungaitabida adum ungduna leirami asigumnaba mapagi ungduna leiba asi Gargi na uba matamda mahaki mamanabi Kesendra gi mapa adu mafam asida kaurami aduga makhoi ani mafam asida wari watai sanaduna lehelami aduga Gargi na Kesendra gi baba aduda kaukthokuna asumna hairami kaka lana di khanganu aigi baba asi mapanda ngaktang koiba putokpiruso aduga mana pamjaba yu adusu khitang pikthak piro asumna karigidamak Gargi na Kesendra gi baba asida haribano haibigi maramdi mahaki baba Brahmananda nadu mafam asida ungduna leiba du khara makhai koknabagi orami ngahak leiraba matungdadi Brahmanandan amadi Kesendra gi baba makhoi ani du yu khara thauraba matungda Gargi gi yum maduda amu halaami aduga Kesendra gi baba aduna Gargi da asumna hairami nahaki baba adudi hidak yamna thalaktabani adubu nahan khai thaktabagi ra khangde nahaki baba adudi kitang thakpada hena ngawkhre maramasina aina nahaki baba adubu phamungda thangchan biramabani sigi matungda Kesendra gi baba adu mafamasigi chatlage haiduna chakya torokpa matam adudadi gina Kesendra gi baba aduda Kesendra gi maramda hanga ami sida Kesendra gi baba aduna asumna haira ami aigi chanupi Kesendra adudi mahaki boyfriend ga loinana yum thadoktuna chenkhre argina mu haira ami aigi baba haibadadi Kesendra gi boyfriend adu angkan gi yumda lai haina tai Kesendra gi baba aduna mu hairami hoi chumi nahakna hariba adu aigi yumda su nupa ma lai adubu aigi chanupi Kesendra na nungsiriba adudi yum aduda laiba nupa adu nate atopa nupa ma mahakna nungsiduna leirame madudigi aikhoina aigi chanupi Kesendra adubu lohongna bagi damakta kayara khanna mangonda hai adubu mahakti ayakna haiba amte inde maram masina aigi khutmakna aigi chanupi Kesendra adubu yamna tamthina su phubiki asina maram orbana aigi wakan adu yamna nungai khide maram asina numit aduda aina thawai nungai tabadagi yu mayam ama thakchanki aduga aihak tofam khangdabadagi anti apartment aduda lakhi aduga apartment aduda ai nungaina pothaduna leikhi wayesi taba matamda Gargi adu Kesendra gi baba aduda munne yengduna hawgala ami karigino haibagi maramdi Gargi gi baba Brahmananda aduna hairiba numit adudi Kesendra gi baba adudi suti lokre mahak apartment aduda lakti haina haikhibani aduga hojikna Kesendra gi baba asina numit aduda apartment da mahak pothaduna lei hairakpagini madudigi Gargi adu yamna sauna mahakna zubi khelamba thang adu paikhalaga Kesendra gi baba aduda asumna haira ami angkan nakhoina karigidama engonda wa lot libano aigi babana haibadadi numit ado kadi apartment aduda lakidre suti lokre haina tai adubu hojik nahakna hariba sina karino masina takninglibadi apartment aduda thokhiba thogdok aduda manga suba chenariba misak adu atei kanamtana te angkan nahak natra Kesendra gi baba aduna Gargi da asumna haira ami isanupi nahakna khaliba ado lale numit aduda thokhiba thogdok sing adugi maramda ai nawonda asengba sing adu loina lira age mit ado ai suti lawi adubu ai yu yamna ngawbana maram oraga ai apartment aduda amuhana lakhi dubu aina apartment adugi stair aduda kakhalakpa matamdadi angang nupi masadu yamna phibam sokna taaduna leirami adubu aihakti pakhatpa amadi thawai nungaitabana heman khibana maram oraga apartment adugi mathak thangba jaga aduda angang aduda karimta yengamdabida ai karakhi aduga aina apartment adugi mathak thangba yaka aduda yorokpa matamdadi nahaki baba adu su leirami adudiga ehakna stair aduda thoriba thawdoksing adugi maramda nahaki baba da loina tamki madudagi Brahmananda ingonda haiki nahak adugi damakta karimta pakhat khanu hak hojik yamna su pakhale anamasina nahak mathak thangba jaga asida tumina pothaduna leiro haiduna nahaki baba na ingonda haibiki judige aisu apartment adugi mathak thangba room aduda tumina pothaduna leiki madugi makha tabada nahaki baba aduda angang adugi manakta chattuna angang adubu lokhatpiduna angang adugi mapagi manakta thinkibani masigi makha tabadi aisu karimta khangdere haiduna Kesendra gi baba aduna Gargi da hairami matang asida Gargi gi wakhandasu karigumba khara khala ami madudi mahaki baba nasu Kesendra gi baba asi numit aduda
suti lawkhre apartment adu lakte haina haikibani aduga karigidamak mahakna oitaba nganglibano haiduna khanduna leirami numit kharani ge matungda Gargi gi mapa Brahmananda amadi Indran makhoi hum madu police station da Gargi gi mapa Brahmananda asibu bail da thadokna bagidabak sign tawala ami tamasida Gargi gi mapa adudi sign toromi aduga police officer aduna Gargi dasu nahaksu sign tawgadabani haina hairami adubu Gargi na sign tawge torokpa matam adudadi mahak sign tawdabida tumina chap leptuna leirami aduga mahak mapa aduda asumna hanga ami baba 14 November gi numidang wairam gi pung taruk tagina taruk makhai gi matam asi baba kaidogduna lei Brahmananda na mu haira ami isanopi adugi pakhum adudi aina mamangda hana pi khradaine adudigi Gargi adu wam ta ngang dabida haina du torom dabida station adugi mapanda thokhirami aduga angang nupi masa adubu station adugi manungda puduna sanga ami si uba matamda Brahmananda na machanupi aduda Gargi nahakna toriba sibu karino haina haira ami jasida SI Benix adu tholoktuna Brahmananda da sar manung doina sango haina hairami madudagi Brahmananda dusu makhoigi room adugi manungda pusan kirami Gargi na su angang nupi masa adubu room adugi manungda pusan bira ami tang asida numit kharani gi mamangi wari amabu ekhoida uhalai hariba matang asi Kesendra gi babana mamangi matamda Gargi da rising adu liba loraba mathangi numit ki wari ni numit asida Indran amadi Gargi makhoi ani asi angang nupi masa adugi mayumda amuhana lakhi aduga Gargi na angang nupi masa adugi kada sangduna angang nupi masa aduga unakhi aduga Gargi na mahaki mapagi photo adu angang aduda puthokduna nangonda phattabli chatlamliba adu masigi nupase yaugdabra haina hangami asida angang aduna lauraga asumna haira ami karigino nakhoina ingonda yetliba se masigi nupa si suni aingonda numit aduda nattabli chatkhiba adu wahai asi hairaba matungda angang nupi masa aduna aibu ithanta mukta kasida thambiu haiduna haira ami ngang aduna adumna hairakpa wahai adu taba matamda Gargi adudi mathamo yamna sokhi mahaki mapamakna adugumba lisat adu chattuna leiramba aduda madudigi upai letana Gargi adusu mafam aduda makhon thokna kapla ami atang asida mamangi wari adusu mati ama hankatuna ulai matam asida Brahmanandana angang adu yengodaba kumtharakpa matamdadi angang adu mafi maron amata yaugdabida stair aduda taduna leirami masigi khudong chaba silaruga Brahmananda su angang aduda nattabili chat adu chatkhiba oirami aduga Brahmanandana angang adubu mapagi manakta mahakna amuk mahakse karimta mara leitaba sarga thinbikhiba oirami masigi matungda aikhoida present gi sinaduda ulai matam asida Gargina angang nupi macha aduda chanupi nahak karisu kigano ai hojik nahaki nanakta leptuna leiriba sini manga suba nangonda nattabili chat chalamliba misak adu kanano haiba adu masakta u haina hairami madudagi angang nupi macha aduna police station adugi manungda lepliba miyoi mayam adugi maraktagi Brahmananda aduda khudombi aduna thilai matang asida Brahmananda nasu mahaki marana adu yazaduna mahaki makhut ani du lona duna masanupi Gargi aduda asumna haira ami isanupi Gargi aise nahaki nafamda yamna lankhre aibu mukta ngakpiu haina haira ami madudigi mafam asida leiriba police sing aduna Gargi gi baba adubu phaduna pusalaga changkhirami Brahmananda adu phakraba matungda Gargi adu police station adugi mapanda mahaki maithong adu maka lamna thora ami tang asida ekhoina karigumma makhangi madudi Brahmananda su angang aduda nattabali chatlaga karigidamak miyoi mari kitangi DNA report oina phangibano haibegi maramdi Brahmanandana angang macha aduda nattabali chatpa matamda mahakti protection sizinaba aduna maram oraga mahaki DNA gi sample adudi angang adudagi phangdaba oirami matang asida Gargina aikhoi yengliba viewer sing asida message samapi madudi phaniyamna nungsiba aigi ipa oirabasu mahakna aranba thaba ama tawrurabadi macha machu singnasu ngakpi de haibani hairiba sinasi ullaba matungda nungairaba movie asi matang aswaida losenkhirami karigumba ngasigi aigi explanation asida soikiba lankhiba yarobasu mayamna ngakpiu ngasigidi matang aswaida kainarasi